Nepali ani number 4 ka konana police na phare makhoi du di sanes limbu sahi kun ga manga amasung sachin thapa sahi kun makhoi dege opium kg nifu mangarong gi packet nifu taruk phagat pangamle loinana thar rocks 4-wheeler ma kiesuna lupali sing tara su phagat pangamle haide NRC SD amadi IDP singyum da election mamang da hanjan hanba amadi demand sing asi miyam gi damak song thoktuna lusing bangamba kendra ge candidate sing da election da youth na support tawgani haina youth sing gi district leader singa loina na lauk thokre ngasi manipur gi praja miyam da mikam yaw khol thalaba manipur maisa ba manipur sidagi waidagi hena ngasi le mapi mapa basing na wazaba makoi da khanjabadi election makoi gi vote masi kaktani maram sing asina ngasi district ki leader sing loina tiro manipur na asi ware khura tawjare ngasi youth sing gi ba ware sing adidi NRC success mamanga chanahanba masi manipur praja miyam da STP ba amadi IDP sing yung sing da hanjanhanba phai ba koi lo masi lakadori ba election asigi mamanga sanahanba ngamba miyam da masi gi aning ba pambasi thumen ba ngamba any political party BJP oisanu Congress oisanu independent oisanu kendra tugi mating thona miyam gi damakta thola ko ngamba candidate sing adu dino manipur gi praja sing na youth sing na support tawjani haidana asi miyam gi ware ba ma koi lo jare ani sobada youth king sijinaraga housing kendra sing da tongan ba election campaign tawiba haiba IDP sing gi yum hanjinba NRC chanahanba amadi SD demand haiba koilo masi yaudana election kaptagi da tholaiba youth sing election campaign tawiba youth sing masi lai thibani praja miyam da youth sing bu lanu hanbani haiba youth sing asi praja miyam da thajabiganu amadi youth sing su wakhal munna khanbirba matungda Juno Manipur da lawjaliba ware NRC SD amadi IDP haiba point hum demand hum asi miyam da awareness piro matungda laiba candidate sing asigi asengba mating thokba adumba thongna lingen adu khangmin na ba amadi uthoknaba koi anjalowi na si haiba wafam si Juno Manipur gi mai dagi asi praja miyam gi phomda famjari kendra da lebi ba youth sing amadi imai ben sing na haiba ware sing asibu miyam da awareness piro amadi support leptana tawbi haiduna Juno Manipur gi mai dagi onumai security force sing su Naori kapkhre khongjangloi sing asu nung langlakhi nakalani makta asopan yenkhre haina Naori kapki video social media sing da thagana rakhre namdilong da naga amasung maite gi apunba kangbuna junction ba khongjang da security yauna mioi tarawm do Sokle naga taruk mihat ki achumba wild fonghalo haba demand tawduna ngara ayuk kangla tongbi police outpost panak namdilong da naga amasung maite community gi yamlaba miyosina jangsilak pa khongjang da security ka muknabada khongjangloi tara security personnel ahum Sokle rayo putrama thorom tab the United Naga Council UNC gi miyang makhada Native People's Committee Manipur Joint Tribe Council Manipur na senduna masang yamlaba naga amasung maite khongjangloi singna namdilong khul gi gate tagi hauduna justice for 6 Naga brothers haina thaba festival paiduna kangla tongbi tamna protest rally amasatke rally aduna kangla tongbi police outpost yoksalakpada Manipur police amadi Central Armed Police Force ki masing yamlaba kangbuna thingna bo honarakpaga loina tear gas amadi mock bomb sing kaptuna miyam tan khaina bo honakhe nakalan gi marakta munarapad da khongjang sang silaba sing gi maikede gi so security da nung amadi Naori kapsin khe tawdo da khongjangloi nupi yauna mioi tara hena sopan nang khibaga loina security personnel ahum sopan nang duna hospital da laikana ki haide tungda security personnel sing na khongjangloi sing adu mafam adu dagi tan khai kharaba matung ahenba force sing thajinduna makhata na pamdaba tawduk sing thoktana ba akanba section thorang lokhat khre haide amaramda naga misam taruk mihat ki asumba wild fonghalo haiba demand tawduna naga amadi mete community gi masing yamlaba miyoi singna democratic oiba khongchar ama satpada security force na ka henba thawong sathaduna miyam kaya sopan nang hankhiba thawong adubu liangmai naga council Manipur na kanamong da condemn torokle loina ngarang gi thawdo da senaba security person sing masakhang doktuna makoi gi mathakta loge oiba sabsaba action lawgadabani haina su demand torokle NRC implementation taunabagi wafam assembly mifam da puthokani haina Chief Minister Khemsana phongdokre
September anitagi haugadoriba Manipur Legislative Assembly gi mifamda Manipur National Register of Citizen NRC chana hananabagi wafam khananaba lengaki maikaidagi puthokani haina Chief Minister Yunang Khemchana phongdokhre ngarang tongan ba school amadi college ngi mahairo singna lamdamasda NRC tawdriba makai census pangthokpidana ba wafam Manipur lengaki maikaidagi center da taksin bio haiduna CM Secretariat Mahiro Singi Mihut Kambu Amana Chief Minister ga unaduna wari sanabada Mahiro Singi mathakta wafamase Chief Minister na thajaba pikibane wafamase ga mari lenana CM Secretariat na thadorokpa cherolamada Chief Minister ga unabada Mahiro tarana saba Mihut Kambu aduna Manipur da census tawdringa NRC hana update tawnaba center da akanba pressure pinaba Chief Minister da taksin ke loinana NRC pangthoktuna ramdamasdagi illegal immigrants sing mapung phana khandoklaba matung census dawnabagi wafamsu Chief Minister gi maphamda pukhatkibaga loinana mahiloisang sing athokda hangdokpinabasu taksin khe amaramda handak pangthokadoriba Manipur Legislative Assembly session da hojik oiriba issue sigi matangta kharanaba mahiloisinggi mihut kangbu aduna Chief Minister gi pungning sing khe wafam sing adu taraw matung Chief Minister Y Khemchana mathang tha September anidagi phamba haugadoriba assembly mi phamda NRC pangthokpagi matangda khananaba lengakna puthoklagani paliba lenga asinasu Manipur da NRC pangthokpagi apamba lei adubu NRC pangthokpa amasung asoyangam amata yaudana NRC pangthokpa haiba issue ani asi ningthina khanaba mathau tai haina Chief Minister na phongdokhe amaramda no NRC no census haiba siding ase tongan ba college amasung school gi mahiroi kiana thangwaiban thau ground manakta pullaba matung khongsadam lakhe placard paiduna amadi kholau ke alauduna lakhe ba mahiroi singi ngarange khongsara do security force na khoya thong mapada thalaga thamkhe mafamadudagi mahiroi tarana saba mihut kangbu amakhangalaba matung Chief Minister go unaduna wari sanakhibani haire Nakalamoromdana 1951 da base year oiraga NRC pangthokpa yaba ngamloi haina Kuki Jo Council na phongdorakhre Kumja 1951 da base year oiraga NRC update tawbuna Manipur ge asengba demographic history reflect tawba ngamloi haibaga loina piriba sahi asida base year oiraga NRC pangthokpa yaba ngamloi haina Kuki Jo Council KJC gi wangaloi ginja bozong na phongdorakle Manipur da census 2027 gi thabak pangthoktrangai gi mangoina Kumja 1951 da base year oiraga NRC update tawgadabani haina hojik Manipur da Mitei amadi Naga community na akan mukhongjang sang syllabus ga mari lenana ETV Bharat na nahan akanana lawa interview amada KJC gi wangaloi sina mathaki wafam ase phongdokibane mana hai mi koktiba habase India government na periodic oina chathaba exercise amane masida yaningdaba karisu leite adumapo 1951 da base year oiraga NRC update tawraba matung census pangthoklabadi thohaningdaba thawdoke athorokpa yai kumja 1951 gi matamda chingi mafam sing ase asuki matik yamna remote oi matamadu chingi khulsing taba gari changba yaba lambi amata leitabana matamadu gi mikok thibagi thabak singda chingi khul kya ama yoksinba ngamdana masing thibada yawkhide masina maram oduna 1951 gi record ta ikhogi khul mayam ama yawdabaga loinana miyoi kya ama su record isda yawkhide mahana makha taraduna 1951 da benchmark oiduna NRC tawba yaroi amadi sahi asida base oiraga NRC pangthoklaga Manipur gi asengba demographic history gi masak lepa yaroi maram di matamadu da oiba geographical amadi infrastructural gi oiba phibamna yellow purki khulkia cover tawkhide haina KJC gi wangangloi ginjabo zone makha tana phongtoke panba yabadi Kuki civil society organization singi mehut kangbu ama hana dagi Delhi da camp aduna Union Home Ministry gi officials sing amadi census authority sing unaduna pressure pinaba lairibani haide Manipur police na nahan ahing lungyai da JFD gi convener Jitendra Ningomba mayum da thiba laklamle Manipur police na phana bu honoraklaba sumiyam ge khongchang hangada balete haina phongdorakre
Manipur Police ki kangbo amana nahan ahing nungyay da JFD ki convener oidaba Jitendra Ningombagi mayumda changtuna mahakpu phanaba koiti thiram lahari thawng adobu JFD na kana yaningdaba phongdokpaga loinana Manipur Police na phanaba honaraklaba sumiyawge khongjang hangadaba laite hairakle Imphal East ki Sobam Lekai da laiba Citizen Club ta pangthokpa pawge mifam amada JFD ki convener Jitendra Ningombana hai Manipur Police na mahaki mayumda changlaga koithi thirambagi thawng adu yamna laibak thibane Manipur Police ki maikaidagi wari sananingba leirabasu official oina cherol piraktuna wari sanabagi tanja lauramlaba oiramlabadi taramna olamgadabane makoina mobile phone switch off laikhre haiduna hingnungyaida laktaga koithi thibagi thabas de laibak thibane Manipur meyam ki damakta thabak tawdibal singba singgi wakhalde yamna nungaitaba tungoinabagi wakhal khalhanba amade imung manunggi miyoi singdasu nungaitaba phawhallai matung tarakpada singba thawng si Home Department gi leiriba makok thongba singna yengsadhaninge ngasi phawbada changsilba khongjang asi yana mapung phaba oi JFD amadi chaminariba lup amasung phuruk kanglop singgiru singba singna pikhiba instruction adu ngakna chatle changsilba khongjang asina maram oiduna domina leiba MLA Minister Higher Authority mayam amana center ga unanaba chatkhiba simak miyam ge pressure dagini haike Sahi amagi manungda Manipuri lolbu classical language ki thakta chalhanaba honagani haina Govindas na phongdokhre loinana mahiroi sing asopan yaroktana ba school suti thadokpani haina Home Minister na phongdokhre state ki thakta 35 suba Manipuri language day thorom pangthokhibaga loinana Home Minister Govindas konthawjana mathang sahi gi language day thorom mangoinana Manipuri lolbu classical language ki thakta chalhanaba state lengana angamba thakta honagani haina phongdokhre amaromda thorom aduge tungda pawmisingna hangbo wahangi pakum piraduna Govindas konthawjamna hai lamdamasigi miyamna pamliba NRC update taro matung census tawbiyo haba wafam asi center gi lusingba singda angamba thakta takna kani loinana center gi lusingba singna so miyamgi kholaw asi kharamakhaidi tabigani haba thajaba lai haba loinana mahak masamakpu Delhi da chatuna hiramasigi matangda center gi lusingba singda Manipur manghandana bhonagani haike loinana lamdamasde issue ama thorakpada maheloisang sing suti thadokpagi matangda pawmisingna hangbo wahangda mahana hai maheroisingna irangda yaksinduna asopan kya thorakpa yabana masidagi kalhaunaba lengakna section thorang oina maheisang sing suti thadokpani haike Jiribamgi ILP office atopa maphamda hongloi haina luwangsa singkhaina phongdorakhre Jiribam da laiba ILP office atopa maphamda hongbagi wafam leite hana lairiba mafam asta tumak laigani haina JCILPS headquarter Imphal gi convener luwangsa singkhaina phongdokhre wafam singarang pawmi singa unaba amada phongdokhibane mahana makha taraduna hai jiri gi market sabgi matangda Imphal dagi lakpa amade Jiribam da laiba singa kopna khadaraba matung jiri gi border oidiba thongkhong asida lairiba ILP post asi kanagumba kharana langang pokui da hongnaba torambadu honglaroi head office amadi branch anina khosamnaraga miyamgi oiba meeting ama pangthoklaba matungda hariba ILP office hongdokpa si maram chade jidigi mafam kharada mitop changlakpada akaiba lakadaba maramna hariba post asi mafam asida lengdan lainaba haina miyamna leple haike Deputy CM Losi Dikona Ukhulda Tribal Market Sangakhre Deputy Chief Minister Losi Dikona ngara Ukhul District ki manungsana National Highway 202 Imphal Ukhul lambi gi paringda leiba mayo phungkhulda nawna saba tribal market ama sangaduna miyamda khusinakre Autonomous District Council Ukhul gi khuthangda mari suba State Finance Commission gi senthang makhada tribal market adu sakhibane Nasira Area People's Organization senduna pangthokeba kaithel sangabagi thorom aduda athoba mithunggi warol piraduna Deputy Chief Minister Losi Dikona hai ngasi sangariba kaithel asina wafam asigi lomi khunjasingna puthokchaba manamasing amadi mahai marong yonbagi khodong saba piduna senthunggi phibam hena phagarhanbada asagu mateng oigani haba wafam thamkhe ngasi sangariba kaithel asi National Highway paring manakta laibana kaithel asi mayophung area gi miyoi khaktada natana Imphal amadi atai mafam singdagi lakpa miyoi singna mafam asta puthokpa mahai marong amadi manamasing laibada hena khodong sagane loinana kaithel asi hena masak phajahanaba State Environment Department na piba yaba mateng pigani habigi thajabasu Deputy Chief Minister na pikhe amaramda Abha Market New Tribal Market set sabinaba public sanitation facility sengatpinaba amadi mayo phungda laiba napo gi headquarter da borwell ama tawbinaba
wafamsing yawba memorandum ama napogi maikaidagi Deputy Chief Minister Lo Sidi Khoda Pisinke amade All Four Hills Tribals Auto Association yengang pokpigi members singasu Deputy Chief Minister da memorandum pisinke Thoramadu da MLA sing Kasim Basum Laisio Kesing Ram Muiba Napogi convener ngaran me kasar pasta Samuel Jimik Khulgilu singbu singamade miyamna sarugya ke Lengak nangami haidna nampu the census toroklabadi boycott tawgani haina CPI na phongdorakre Lengak nangami haidna miyamgi apambagi mayakta nampu the census toroklabadi boycott tawgani status da kalokki irang thoktuna sahi marirom asi ka khongsaiba phibam amada laiduna lanjena riba miyosing mayum makaida hanba ngamdana hauja relic camp ta laidibani haina CPI Manipur State Council gi wangaloi RK Amusanana ngarang irabat bamanda pangthokiba pawgi mifam amada phongdokre mana makhatana haikibada irang asigi manungda laikhidraba naga taruki haksang hauja jenims ki bongta leiduna meada siga sumba wile phanghanbiyo haira naga lukayana khongjangsang senduna asumba wile ngairaga leiribane Manipur da tangdu leitaba poraknaba miyamna thajaba yaba thaba amatang asi phawbulenga na paikhatpa ngamdre tangdu leitaba poraknaba honabagi mahutta miyamda utsaiduna Delhi the MLA khara NRC ga tangnaba chali athuba da assembly mi pham na warep lawba natraga cabinet mi pham na warep lawraga satpa natana MLA singi khongsat asi arem batagani Manipur gi hojik lairiba phibam sida lenga ke maikaida gi athuba da political solution ama porak tam bohonaga dabani meyam gi apama matungina lenga na athuba da NRC update tawduna lamda masida gi mitop khandok na bohonaga dabani haike Delhi da Pakistan High Commission manaktagi security barricade sing lokthokre hade India na ngarang New Delhi da leba Pakistan High Commission manaktagi external security barricade punamak lokthokre Islamabad da Indian High Commission manaktagi Pakistan barricade sing lokthokraba matungda pakhumpi boina thong asi sathakibane US ke envoy Sergio Gorna Jammu and Kashmir ke India ki yamna maru oiba saruk ne haina phongdokhraba matungda India amadi Pakistan ki marakta Kashmir ga mari lenana nauna ungkhanaba horakhe Sergio Gorge wafamadu Islamabad ki maikedi ki akanuma onde yanidaba phongdoropaga lenana Pakistan ki Foreign Ministry na US ki SARS the Affairs Natalie Baker kauraga akanba wafam kya thamke Hanadagi mari phagaran bangamdana leiraba India amadi Pakistan gi marakta gor gi wafam aduna maram oiraga nauna amu onkhana raknabagi machak hoi US ki diplomat adubu yanidaba phongdopa oina Islamabad ta leiraba India High Commission manaktagi security barricade sing lokthokibane haide NRC gi protest tawriba moirang ki ima ibel singda army na sana thaknaba yen thokibage photo ama social media singda thagana rakhre